ngasi numida waram phongkhiba tongan manipuri siphongsing amasum thokhiba thawdo wathoksingdagi maruibi I pausing miyamda thamjigi hanbada kangla paudi ki lokhosaraga malemda ayinga sagi khal kai tharaklibasi miyoibana mausagi khal kai tharubadagi tholakpani th bisorjit Manipur lenga ki forest environment and climate change ki minister thongam bisorjit naikre ngasi aikoina climate change ki saitheng phanglibasi aikoina mausa da singnarubadagini malemda ayinga sagi khal kai tharaklibasi miyoibana mausagi khal thugairubadagi tholakpani wafam ngasi Directorate of Environment and Climate Change ki Media Resource Center ki mga suba mapokumon thoram da magna phongdokhibani North AOC da leiba Hotel Imphal ki sangai hall pangthokhiba thoram aduga mari leinana minister makhatana hai miyoibagi punsi role horakpa matamda aikoina hingnabagi damak mausagi khal kaiba yaba thabaksing pangthokhidaba nati asigumba aikoigi khanthawdaba khongthangsing aduna maram oiraga ngasi aikoina mausagi saithingsing phanglibani miyoibigi civilization gi yumpham tholakba matamda aikoina mausagi phibamda sauna yaikai thugaiba pikhi ngasidi mausagi khal kai tharakpa sigi saitheng aikoi punna thengna minari asigumba phibam asi aikoi punna amatu oina koksung sinaduna thengna minaba mathoktai mausagi khal kai tharakpana aikoida pirakliba sapu singasi mai pakna thengnanabagi khongthang state asina puthokpa ngamlabadi adugumba khongthang adu malemgi lan oigadoribani climate change ki matang state asigi oina akhanaba media resource center ama thamba ngamba si yamna singthaningai ni climate change ki matana kumna thigatningbasingda pangbiyaba mating pangani climate change na pirakliba saitheng amati masi thengnanaba khongthangsing miyamda paksana khangan bahaibasida Paugi lamda lairibasing asobo thaudang lai maramasina I paugi lamda lairibasingna miyamda climate change ki matangda wakhal tahanba yaba pausing puthokpiu mausagi kai tharakliba khalasi kharada oirabasu mayoknanaba ngasigi green energy maru oina solar energy sizinabagi mathau tarakli aikoina sizinaribi energy asi mausagi phibamda soktaba solar energy oina sizinanaba laiba asigi prime minister Narendra Modi gi miyang makhada thausil pekhatpa hore Prime Minister na Inter-Solar Alliance ISASC hawdoktuna carbon dioxide emission hanthanaba thaba pekhali Prime Minister na kumza English ngani ga humdra fawda laiba asi net zero emission uhengani haiba panam su thamli haina magna makhata naiki ngasi gi thoram adu media resource center gi maramda puthokpa short video ama utpaga loinana tuan media farm sing yauna climate change media part sing taram oktuna memento kusina khenasu paus na makatari makasa tharak poina to papam state assembly mipham ahum phanggadabani haina constitution gi provision da yawba kanglona du laingak sina khongoinari ibobi CLP leader okram ibobi na maral sikre calendar year amada state assembly mipham ahum phanggadabani haina constitution gi provision da yawba kanglona du manipur di lainga asina thawen khongoinari wafamasi Manipur Legislative Assembly gi winter session palibalenga asina kaudabaga mari lainana ngasi pangthokwa paugi mipham amada magna phongdokhibani MPCC ki president MLA ke Meka Chandra yauna party asigi MLA ke Ranjit amadi ti lokeshwar saruk yakhiba paugi mipham aduda Congress Legislature Party ke leader Okram Ibobin hai Constitution ki article 174 ki rule of procedure amadi conduct of business ki taraga taret clause A da yauri wafam di calendar year amada yamdrabad state assembly gi session asi ahumlak phamgadabani masida tangai fadana pangthokpa session singdi budget session autumn session amasum winter session ni manipur gi oina sayi asida budget amasum autumn session pangthokre laibak thibedi sayi loiraklaba phaw lenga asina winter session kauna bigi thorang amata pekhatana laidi constitution ki provision matungina parliament yauna atop state singi winter session phamkre manipur sathari ba thawong asidi constitution da yawa provision sing pali balenga asina khongoina bani haina oibo bina maral siki paugi mipamadur ibobina makhatana hai Manipur legislative assembly gi winter session asi pali balenga asina kaurakadra haiduna ngairaga lerakpani adubo ngasi phawbur madugi mami amata taraktaba maramna Manipur gi governor yauna chief minister amasum speaker da winter session athubuda kaunabigidama memorandum amamam pisinkre Congress party na thanglakliba khongthang asi political gi khudong chaba launaba nati lenga asina aningba apamba mongna sathariba thawong asigi mayokta leptuna constitution gi provision matungina democratic institution mathok ta holwai bani
ꯀꯔꯤꯒꯨꯝꯕ ꯂꯩꯉꯥꯛꯁꯤꯅ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯋꯤꯟꯇꯔ ꯁꯦꯁꯟ ꯀꯧꯒꯦ ꯍꯥꯏꯔꯕꯁꯨ ꯍꯧꯖꯤꯛ ꯃꯇꯝ ꯂꯩꯔꯤ ꯃꯗꯨꯒꯤꯗꯃꯛ ꯁꯣꯔꯠ ꯅꯣꯇꯤꯁ ꯑꯃ ꯊꯣꯛꯇꯨꯅ ꯑꯃꯗꯤ ꯃꯤꯗꯤꯌꯥꯗ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯄ ꯌꯥꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯖꯤꯔꯤꯕꯝꯗ ꯃꯤꯑꯣꯏ 6 ꯍꯥꯠꯈꯤꯕꯒꯤ ꯔꯤꯄꯣꯔꯠ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯅꯨꯡꯗ ꯄꯤꯔꯛꯅꯕ ꯃꯅꯤꯄꯨꯔꯒꯤ CS ꯑꯃꯁꯨꯡ DGPꯗ ꯆꯦ ꯊꯥꯔꯛꯂꯤ ꯖꯤꯔꯤꯕꯝꯒꯤ ꯖꯀꯨꯔꯥꯗꯣꯔꯗꯒꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡ 3 ꯑꯃꯗꯤ ꯅꯨꯄꯤ 3 ꯄꯨꯟꯅ ꯃꯤꯑꯣꯏ 6 ꯇꯝꯊꯤꯅ ꯍꯥꯠꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ RPIAꯒꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯍꯦꯁꯣꯔ ꯊꯅꯥꯎꯖꯝꯅ ꯅꯦꯁꯅꯦꯜ ꯀꯃꯤꯁꯟ ꯐꯣꯔ ꯋꯨꯃꯦꯟꯁ NCWꯗ ꯋꯥꯀꯠꯈꯤꯕ ꯑꯗꯨꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯀꯃꯤꯁꯟ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯆꯞ ꯆꯥꯕ ꯔꯤꯄꯣꯔꯠ ꯑꯃ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯅꯨꯡꯗ ꯄꯤꯈꯠꯂꯛꯎ ꯍꯥꯏꯕ ꯋꯥꯔꯣꯜ ꯌꯥꯎꯅ ꯆꯤꯔꯣꯜ ꯑꯃ ꯉꯔꯥꯡ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯕꯤꯅꯤꯠ ꯖꯣꯁꯤ ꯑꯃꯗꯤ DGP ꯔꯥꯖꯤꯕ ꯁꯤꯡꯍꯗ ꯊꯥꯔꯛꯈ꯭ꯔꯦ NCWꯒꯤ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯁꯣꯂꯤ ꯁꯂꯥꯏꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯔꯛꯈꯤꯕ ꯆꯤꯔꯣꯜ ꯑꯗꯨꯅ ꯍꯥꯏ ꯅꯦꯁꯅꯦꯜ ꯀꯃꯤꯁꯟ ꯐꯣꯔ ꯋꯨꯃꯦꯟ ꯑꯦꯛ 1990ꯒꯤ ꯁꯦꯛꯁꯟ 10ꯒꯤ ꯃꯈꯥꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯅꯨꯄꯤꯗ ꯆꯠꯊꯕ ꯃꯤꯑꯣꯠ ꯃꯤꯅꯩ ꯅꯨꯄꯤꯁꯤꯡꯒꯤ ꯔꯥꯏꯠ ꯃꯠꯄ ꯑꯃꯗꯤ ꯅꯨꯄꯤꯁꯤꯡꯒꯤ ꯄꯨꯟꯁꯤꯕꯨ ꯉꯥꯛꯁꯦꯟꯕꯒꯤ ꯍꯛ ꯀꯃꯤꯁꯟ ꯑꯁꯤꯗ ꯂꯩ ꯖꯤꯔꯤꯕꯝꯒꯤ ꯖꯀꯨꯔꯥꯗꯣꯔꯗꯒꯤ ꯅꯨꯄꯤ 3 ꯑꯃꯗꯤ ꯑꯉꯥꯡ 3 ꯇꯝꯊꯤꯅ ꯍꯥꯠꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯈꯠꯐꯝ ꯊꯣꯛꯄꯅꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯃꯤꯁꯟ ꯑꯁꯤꯅ ꯑꯉꯝꯕ ꯊꯕꯛ ꯄꯥꯏꯈꯠꯅꯕ ꯍꯣꯠꯅꯒꯅꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯕꯤꯛꯇꯤꯝ ꯑꯣꯏꯍꯧꯔꯕ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯗ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯟꯅꯕ ꯍꯣꯠꯅꯒꯅꯤ ꯑꯃꯗꯤ ꯆꯦꯟꯅꯕꯁꯤꯡ ꯃꯣꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯐꯪꯗꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯆꯤꯔꯣꯜ ꯑꯁꯤꯗ ꯄꯜꯂꯤ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯅꯨꯄꯤ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡꯗ ꯊꯣꯛꯍꯟꯕ ꯀ꯭ꯔꯥꯏꯝꯁꯤꯡꯗ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯑꯁꯤꯒꯨꯝꯕ ꯀ꯭ꯔꯥꯏꯝ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯊꯣꯛꯇꯅꯕ ꯍꯣꯠꯅꯕꯤꯌꯨ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯖꯤꯔꯤꯕꯝꯒꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯗꯤ DGPꯅ ꯆꯞ ꯆꯥꯕ ꯗꯤꯇꯦꯜ ꯔꯤꯄꯣꯔꯠ ꯑꯃ ꯅꯨꯃꯤꯠ 10ꯅꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯀꯃꯤꯁꯟꯅ ꯄꯤꯈꯠꯂꯛꯎ ꯍꯥꯏꯅ ꯆꯤꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯁ꯭ꯀꯨꯜ ꯏꯗꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯗ ꯑꯑꯣꯟꯕ ꯄꯨꯔꯛꯅꯕ ꯏꯗꯨꯀꯦꯇꯔꯁꯤꯡꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯖꯣꯏꯀꯨꯃꯥꯔ All India Private School Association AITSA New Delhi na Gramina Vidyajyoti Bharat Private Hyderabad ka punuk samnaduna ngasi Singmairongda laiba Classic Grandeur Manipur Educated Summit and Educators Award 2024 lanthokpagi thoram pangthokre thauram adu Board of Secondary Education Manipur gi Chairman Akham Joykumar na chief guest All Manipur Recognized Private School Welfare Association gi President Laisram Joykumar na guest of Honor Amasum Department of Anthropology MU gi retired Professor Dr. W. Navakumar na Moderator All India Private School Association New Delhi gi Managing Director Advocate Shizu Augustan amadi Executive Director Soma Shekhar na Resource Person sing oina madi AIPSA gi Manipur State President Dr. Shiba Lohori na guest speaker oina saruk yake thauram gi manungsana Seminar amadi saruk yariba educator singa resource person singa interaction tawduna school education da ahongba puraknaba wafam kaya kupna nainaki chief guest oina saruk yakiba bosem gi chairman Akham Joykumar na haikibada NEP 2020 gi makhada school education da hawgalakliba mairoi singi damak mother tongue da focus tawnaba appeal tawki loinana school education system da ahongba awonba puraknaba educator singna hotnamina saiki Makatana haikibada hauzik bosem gi employees sing sathariba pen down stress mahiroi sing amadi mathang saida pangthokadoriba HSLC exam gi yenglaga khongkhom handokpina baloinana pen da punamak wari sanaduna loisinna ba appeal tokhiansu pausda makatana palakli atopa pawmana khuthang sara henba ngasi ga thana numit 30 ga taruni sukre Zakurador massacre sienaba kuki kulai paibising padana logi matung ina serak piu haiba dimanda uripok apun mulub amasum uripok apun menupi lupna sinduna uripok kantin corner da satakiba kuthang sara hen bagi khongjang ngasi ga thara numit 30 ga taruni sukre khongjang adura ngasi ayuk Langol Ningthau Club amasum maira paibising saruk yaki nungthilda uripok basapati maning laikai gi club amasum maira paibising saruk yari aduga numidang uripok khulem laikai gi miyamna saruk yagane hairi Amaromdana Manipur final sangkre ngasi nungthil Chhattisgarh ki Narayanpur sanakiba 28 suba Senior Women's National Football Championship for Rasmata Jijabai Trophy ki match Manipurna West Bengal bu maithiba piduna final sangmangkre ngasi numijung bu matungda Chhattisgarh ki Narayanpur sanakiba ahanba semi final da Manipurna West Bengal bu 0 da maithiba piduna Manipurna final sangmangkibani Ngasigi semi final da Manipur gi maikei digi goal san kiba sanaroi singa dudi Dangmai Grace and Priyanka amasum Hais Silki ni hari
Atopa pau madana Union Home Minister Amit Shah na Tripura gi Pragana Bawanda NEC gi humdragan suba preliminary session gi mipham haudokre Union Home Minister Amit Shah na mayai tangbal lauduna Tripura gi Pragana Bawanda North Eastern Council NEC gi humdragan suba preliminary session gi mipham ngasi haudokre Nominee sa thagadaba thauram madura awang nungpo state singi governor minister amadi awang bathaki official sing yauna tuan stakeholder kyana sarugyari madugi manungda Manipur gi minister nongthumam beren su sarugyari bani donor minister Jyotiraditya Scindia amasung Union Minister of State Sukanda Muzumza yauna pangthokliba thauram maduda NE region gi sakot thaurangi khongthang singi matangda khanari Panba yabra Union Home Minister Amit Shah gi sidul gi matung ina ma ngasi gi oina tungan bi event mari de saruk yagadori event sing adu gi manungda NEC gi humdragan se suwa preliminary session gi mipham North East Banker Conclave amadi North Eastern Space Application Center gi humdragan itu suba mipham yauri en su paus da makhatari amaromdana suda leiba kuki sing sizinaraga mitai gi mathak sathaba proxy warni kokomi Manipur hauzik thokliba irang asi sin kuki zau narco terrorist kangbu singna mitai miyam na landarak mitai kunai muthaktuna Manipur thugai na bigi panam da haukiba sahi English ngani ga kungo humdoi gi me ahumdagi ngasi phauba sathaduna lairi hauzik sin kuki narco terrorist kangbu singna mitai miyam na satharakliba lalasi India lenga na su da leiba kuki militant sing sizinaraga Manipur gi mitai miyam gi mathakta sathaba proxy war amani haibasi handakta social media da u phangliba su da leiriba KNF-P gi Tiger kouba commander amana Kuki Community gi miyam punba mipham amada maakna mipham madura thamkiba wafamda mitai miyam na khunda aduna leiriba kangsup amadi leimakhongda bom amadi numai kapsinduna mitai gi yum kya mai thaba miyat mipun sathaba kian khangan basa thariba sikma ki kamana magi makhara sathakibani haina phongdokhiba sina hena mek singale haina kokomi gi media coordinator yum khaibam Surjit Kumar Khumana thadorakpa chirol amada haidi Shiolasin Hai, Handak the Sut Lama Kong the Ladiba 57 Super Mountain Division the Army came da contract Waki Tabak Senaduna Elizabeth Sinmi Kamal Babu Kawamiama Mankiba, Tiva Kang the Lady Sisu, Shu the Ladiba Kuki militants in the Central Force Kalaktunaraga, Kamal Babu was Miuevigi Minung Shiautana Hatopikra Bra Haiba, Signa the Vangam de Haidin Su, Paus the Makatana Fondorakli. Makasa Tarakwana Pausal Pausi Topa Paukrana, Lamdam Sigi. Pangliba mahi marong sing selun thong na bohona si Soram Molibala ICAR Manipur Central Agriculture Department amadi Central Agricultural University gi makhada Manipur tungan district mapan da leiriba Krishi Vigyan Kendra KBK na pakhaliba Agriculture and Allied Program gi makhada lamdam asida pangliba mahi marong sing mangan bigi mohota sel onthoktuna lamdam asigi setmilon fagat hanana bohona si haina KBK androgi Subject Matter Specialist Soram Molibalana Fongdokre Wapamasi Krishi Vigyan Kendra Androga Kusamnaduna School Development Committee Larik Yangbam Laikai High School Kusamnaduna Numit Humni Satagadaba Student Skill Development Program Haudopi Thoram the Atoba Mitunguena Sharuk Yaraduna Fongdokibani Mana Makataraduna Manipur the Mau Sayueva Mahima Ronkaya Marankaina Pangnabasu Kanglon Sumna Liduna Thamba amadi sel onthokpagi sang watpadagi arembada mangli development technology ki khudongchab laroga thabak phangdriba nahasing amadi lairik laisu tamliba mahiroi singni agriculture horticulture food processing fishery animal husbandry na singba agriculture and allied activity ki manung saliba KVK ki program singa si mapung phana tamsilabadi thabak phangbada natana state asigi setmi lon su hena khudongchab phangani lamdam asigi miyamna KVK gi makhara khudongchab lawning balairaga di district mapanda KVK gi office amamam saduna lairibani masigi makhara tungan ba subject matter specialist taruk scientist taruk amadi technical goeba expert ani leiduna lam kya takpi tambina thorang tawduna lei ngasi lairik yangbam high school da mahiroi singi skill development program ama paikhanaba thorang lokholakpasi yamna phaba khongthang amani mahiroi singna ningthina training asi hau yaurabadi yum da mangduna lairiba mahimarong sing manam masing matam kuina liduna thambagi mathakta laiduna sabagi mohot isana laina puthok sabangam laga naiki thoram madur lairik yangbam laikai high school gi headmistress
Nauksekpam Serozana Thoramapu Okibaga Loidana, School Sigi Oza Madi Mahirui Singna, Numit Humni Satagada training program Sida Sarugyari. Atopa Pao Madana, Bossiam the Gang Kutpu Laira Bra Habi Singnabulai Aksu, Housing Board of Secondary Education Manipur Togliba Taudo Watok Amadi. Sinmisingna pen down structure tharibasi the all Kanglaipak student unions Aksugi high level committee na thigalubuda phanglakpa report miyamna thamlaki lobasigi publicity secretary TS Rame Maitai na thadorakpa press release amada bosiam da aran mama disenja thumja gi thabak thoram kya sathare habigi sabsaba khudam sangnam naire Chairman Khanbigi order pirakpagi matang na illegal loiba mongda Manipur lengana Akham Joy Kumar bu chairman oina English singani taragani pan hapkiba Manipur lengana inquiry committee semduna ma ki mathakta sai asimaki metric exam da mark semdok semjin tawbuda lautuna ba yawrubagi deputation da matam sudana masagi parents department amada hankiba misa amoiramle Administrative, Financial, Academic Irregularities ki matangda hausi inquiry sa thariba misa amani paladuna kumza English singaniga kunga mathugi November taraka mathoida bosiam gi full term chairman oina habliba Joy Kumar 1962 gi March amada pokibani English singaniga kungani thugi February kungani pana masagi sai humpu suraba misa asina Parents Department da halhandana English singaniga kunga humdo gi March amada Rule kaina bosiam gi rules and regulations semdok semjin tawduna makhata na chairman ohen kibani karigi damak rules and regulation thugaiduna Joy Kumar bu chairman oina phamalibano hangladuna masagi sai sabsana sai humfugani thuiga thama pan suraba misa amabu satna kanglon kya thugaidun amukhana chairman hapsilibasi maram sadana ka henba sading tawrabra madi function khudimak makna tawnung tawningbuda tawrambagi singnaninga oibalairi English singaniga kungo homdoida metric exam da singnaninga oiba mong school amadigi position holder taraga mga yoksilakwa madi mako board asida deputation oina homlak lakpa matamda press media ki khuthangda maki mathakta allegation kya tawrakpa maramna board ki thabak thoramda ipen pen daba misa amasu matau karamna chairman oina lenga asina haplibno Manipur government na thokiba notification matik saba candidate kauraba su thokliba order khutho asidi selection committee screening committee semdabagi mami sauna tarama thinakhi mairoi singi apaba punsi semnaba lairiba mahailoi sangna Manipur lengana khunai asibu muthanaba thaurang taurabra haina hangladuna bosem gi manungna geng khutpu lairabra haibi singnaba laire maram aduna haujuk chathariba employee singi pen down strike atubada lusinaba Manipur lengana thokliba chairman khanbi order asi review tawna aksuna taksilakli